खुरुमजरी SKTV News bu yingbiriba pumnamakpu Merina oinamna taram nokchari ahanbada maruiba pau pizare Leptana churakhiba nongna maram oiraga Imphal turelgi imai mafam kayada torban pathoktuna chentharakpadagi yum kaya thumjinkhre torban kaya kaiba mafam su yaure Amasung Senapati District Chawna Ichaw Thokle Senapati Turelgi Imai Pathokna Chelakpadagi Amangata Kaya Thokhankhre Ichawna Sokhalabasingidamag Relief Camp Hangdokpa Haukhre Hauzik Pau Sandokna Pizare Haukiba Numit Kharani Asida Churakhiba akanba nongna maram oiraga maruoiba turel sing gi imai pathoktuna mafam kaya thumjinkhre miyamna chawna awaba mayokdare leptana akanba mongda churakpa nongna Imphal mayol fauduna cheliba turel sing maruoina Imphal turel gi ising imai ngarang ahingdagi hauna ka hena wangkhalake nong leptana chusilakpana turel gi paringda mafam kayada turel gi ising pathokna chenba madi torban kaiduna ising chenthorappadagi leikai kaya isingna thumjinba yauki Kurai lining thau awangba mapada turel torban pathoktuna ising chenki Lamlong Higher Secondary School maningi mapada su ising pathokna chenki Imphal turel paring asigi achan bigai thong khabam lai haraufam mapa Kurai thangjam laikai amasung thaudam laikai sanjen thongga naknaba mafam singda Imphal turel gi ising pathoktuna chenki turel gi torban kaiba amasung ising pathokna chenbada maram oiraga Lekai kayagi mafam sing ising na thumjinduna leiri amaromda nambul turelgi ising imai suwang khalakpaga loinana makhatana nong leptana churabadi hena ichawgi awaba mayok nagadra haibagi akibasu leiri Haukiba numit kharani asida lepa letena nong chukiba maruoina chingi lamsingda akan mamawong nong chubana maram orakanda Imphal cheliba maruoiba turelgi imaisi yamna thuna wangkhalakiba aduga haujikki akogi turel ising patharakpadagi Imphal East ki tongan mafam kayama ising thumnikre aina hojik leiba mafam asi akogi sajen thongdagi awanglomda khasakhala leiba aduga akogi kangla nongpok thokningina kitang tatharakba hariba Kangla Pokthong Amadi, Hentong Anigi Marakta, Dimdai Long Harimo from Masida, Turinishing Patharakpadagi, Audixi, Kogi, Imphal to Anton from Senator Maruina, the Sidalay Riba, Kogi, Chepon area, Kunung Mamang, Wankai, Nongway Bunghai from Singasi, Loyama Shinga Tubin Kre, Audixu, Shingsi, Sentarak Balet, Hatara, Miano, Ubiriba Ichira City, Pasidum, Ugudum Kangani, Habitat Kamuam, Kanbagabu, Zela Ira to Maram Orega, Audixi, Turil Gising Patharakpasi. Pagi thonjel laga siemba ngamdri haibagi mami ma chaw tari maruina mafam manung se changgel lakanda kyamuk yamna kyamuk sangna pathabagi haibadu launa bo hona jage bu hodu fabu gendi irei se amna kanba aduga pagi leiriba rescue gi laiba miyam tongan ba melena ba sing makoi sing lona chang mona tragadi kara khudong chada bana mara mora kanda makha ta na muk karam mafam da thonna bo hona ribage thingna bo hona ribage bi haijage Kui konung mamang je isai irai yamna kalle ai baje irai athugi asukimati kalle ko thangan jenen sile Imphal East ki manung chana pagi All India radio complex pumba thum khe tabak tawu ya khidre aduma ku pagi myang Imphal le leiba makogi atopa station hai batare masudai sidagi moru pausin pana ba damukta sem sari hai bi ofam thami aduma ku ising sichen ma lep tabani na sumana sum matam sangna sinjalakpa taragani
ꯑꯐꯝ ꯄꯥꯛꯁꯤꯟꯅ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯃꯃꯥꯡ ꯆꯍꯤꯗ ꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯅꯨꯡꯅꯥꯡꯕ ꯆꯥꯎꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯇꯨꯔꯦꯜꯁꯤꯡ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯇꯥꯟꯅꯔꯒ ꯑꯃꯗꯤ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡꯒ ꯇꯥꯟꯅꯔꯀꯥꯟꯗ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯏꯁꯤꯡ ꯊꯤꯡꯕ ꯑꯃꯗꯤ ꯄꯜ ꯊꯤꯡꯕ ꯑꯗꯨ ꯏꯁꯤꯡ ꯄꯥꯊꯣꯔꯛꯀꯗꯕꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯟꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ SKTV ꯅ꯭ꯌꯨꯁꯀꯤ ꯄꯥꯎꯒꯤꯗꯃꯛ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯐꯥꯜ ꯆꯠꯄ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯂꯝꯕꯤꯁꯦ ꯆꯠꯄ ꯌꯥꯗ꯭ꯔꯦꯕꯀꯣ ꯂꯝꯕꯤꯁꯦ ꯑꯁꯤꯗ ꯅꯤꯡꯈꯥꯏꯗꯣꯏ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯆꯠꯍꯟꯗ꯭ꯔꯕ ꯑꯣꯀꯦ ꯃꯁꯤꯒꯤ ꯑꯣꯏꯅ ꯅꯤꯡꯈꯥꯏꯈ꯭ꯔꯕ꯭ꯔꯥ ꯅꯪ ꯉꯁꯤꯒꯤꯗꯤ ꯄꯥꯗꯤ ꯄꯥꯊꯈ꯭ꯔꯦ ꯄꯥꯊꯕꯗꯣ ꯈꯔ ꯄꯥꯊꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯣꯟꯕ ꯍꯧꯔꯦ ꯆꯤꯡ ꯂꯩꯕꯥꯛ ꯀꯩꯀꯥ ꯑꯗꯨ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯦꯕꯀꯣ ꯂꯝꯕꯤꯁꯦ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯤꯡꯈꯥꯏꯗꯣꯏꯒꯤ ꯀꯩꯅꯣ ꯀ꯭ꯔꯦꯛ ꯆꯠꯂ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯆꯠꯍꯟꯗ꯭ꯔꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯂꯥꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯥꯛꯈ꯭ꯔꯦ ꯑꯌꯨꯛꯇ ꯈꯔ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯥꯛꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯟꯅꯗꯤ ꯂꯥꯛꯑꯝꯃꯦ ꯑꯗꯨ ꯏꯁꯤꯡꯁꯤ ꯅꯦꯝꯊꯈ꯭ꯔꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯏꯁꯤꯡꯁꯦ ꯈꯔꯗꯤ ꯄꯥꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦꯀꯣ ꯑꯁꯣꯝ ꯃꯃꯥꯡꯂꯣꯝꯗ ꯈꯔ ꯀꯥꯏꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪꯗꯤ ꯅꯦꯝꯊꯔꯛꯑꯦ ꯌꯥꯔꯣꯏ ꯁꯤꯗꯤ ꯄꯥꯊꯔꯛꯑꯦ ꯇꯧꯔꯤꯁꯦ ꯂꯥꯏ ꯍꯔꯥꯎꯕ ꯃꯅꯥꯛ ꯁꯤ ꯊꯣꯡ ꯂꯩꯔꯦ Imphal Eastki manung chamba Khurai Lamnong thongi mapa adudani Khurai Lamnong thong asi Imphal turelgi mathakta saba yamna maru oiba Imphal East amadi Imphal West phongnariba turel amani Imphal Eastki maikai romda yengpu matamda hairiba thong asidagi awang pangna haikatkiba haibadi Khurai kochiba Khurai haikru mokhong amadi pangai takhigadaba lambi asi hojik phangba pawda Khurai haikru mokhong mapada turel longnambal kairakpadagi haibadi ising patharakpadagi maram oiraga hairiba lambi asida maru oiba gari khana natana chathok chasin tawbada khudong chararoi hadana lambi asi thingjankre loinana Hariba lamnong thong asidagi makha pangna turin mapa lambi da sakhigadaba minu thong tagadaba lambi asisu chathok chasin tawbada khudong chararoi hadana laikai gi miyamna tholalaga hariba lambi asi thingjankre sigi oina ayu anganbadagi hongna khogi khurai thangjam laikai khurai thodam laikai khogi laingmam laikai amadi khurai pothiba laikai hariba akoiba sida lairiba turel longnambal asi kairakpana maram oiraga miyam asi mamang sahi dongna hariba mafam sing asi Isau tholagadra haidana khogi mipainaba poknarurabani adubu lekaigi leiriba mioi kyana thololaga haiba longnambal kaibising asi mensindana angama thakta honadana haji fabu goinadi khara safabagi filmda leiri adubu karigumba nong asina makhatana sumroklabadi khogi phanmak khoina turel longnambal menna honarbasu soidana khogi turelgi longnambal si kairaga soida ising patharapagi filmda leiri haji fabu goina SKTV damakta hiramasi matang pausum jariba video journalist Benson Nongthomam Imphal East Khurai Lamnong Sunglep leptana haukiba numit kharanigi mamangdagi churakiba nongna maram oiraga Senapati district sumaru oina district asigi headquarter da khudong chadaba kaya thokhalle hairi leptaba nong asina maram oiraga district asi fauduna cheliba Senapati turelgi imai khudong thiningai oiba level gi mathakter cheli masina maram oiraga ngarang numidang turel asigi nageta leiba yum kaya gi retaining wall yumda loiba sau chekamadi malchang kaya amangata nanghankre hairi loinana district headquarter asiga miyamga samnahan ba amasu isingna chenthakre hairi hauji koiragli papiba masi yenglaga district administration gi maikai digi atopa safagadaba mafamda ichauna sokhalaba singi damak relief camp hangdoktuna thabak lokhatkre nakalamromda hauji oiriba fiba masina maram oiraga senapati da haukiba numit nini dagi electric flaktabana miyamna awaba amagasu mayoknari Miyamgi khudong chadaba kaya si yenglaga district administration na town committee student body amadi CSO singaloinana akan bathabak paikhatli hairi
Ising ichaw amadi turel torban kaiba yaurakpada miyoi kharana kumhai oina yengba oina koichat chatpidanaba mahotki director ngangom utamna miyamda appeal tawrakli haukiba numit kharanigi mamangdagi nongleptana churakibana maram oiraga Imphal yauna greater Imphal gi mafam mayambada ising thumjilakliba si yenglaga utamna miyamda cheksinaba wafam thamlakli ichaw marakta miyamna koichat chatpa yauribasi masagi oina amadi miyamgi oina safe oide maramdi miyamna lambida sangu chatpa yauba sina lambida traffic jam thokhali amadi masina emergency gi miyoi sengna chathok chasin tawbada amadi khuda ki oiba thabak lokhatnaba pochai puthok pusin tawbada apanba piduna kalhauba yaba turel torban kairiba singi menbagi thabak thoramda thintahali maramaduna miyamna yumda leibinaba appeal tawrakli Miyamna ising ichaw ko mari lenana Water Resource Department ki flood control room number 03852451 amuktang gahana ningsing jari 03852451 da pau phorok na basu khanghalakli Indian Meteorological Department ki Meteorological Center Imphal na piba report ki matungina ngasi amasung hayeng state asida orange alert lauthokhibaga loinana akan mamong da nong churaba yai haina pari masigi mathang June gi tang ani dana yellow alert lauthoktuna adumak akan banong churaba yai hairi adumoinamak June gi tang ahum dagi di fiba masi khara fagalaktuna green da legani hairi amaromda haukiba pung kunmari asida Senapati district ta khwaidagi changwangna Millimeter chama yankai mari dasmik ani yauna nong chuki masigi mathangda okrulda millimeter hufutara taruk dasmik ani yauna nong chuki tongan mafam singda leiriba meteorological center ki khutlai singda record tawkhibagi matung inna Vishnupur da millimeter kunmathoi dasmik sino Chandil da millimeter tarani thoi dasmik ahum Churachandpur da millimeter yankai ni thoi dasmik mari Imphal airport da millimeter kuntra taruk dasmik mari Tamenglong da millimeter humfunitoy dasmik ama Thobal ORG da millimeter nifu dasmik nipan Moirang da millimeter kunmathoy dasmik sino Chapi Karong da millimeter taruk dasmik mga Chandil KVK da millimeter nipan dasmik mga Geljang Resort Churachandpur da millimeter tarataruk Jirivam da kuntaret Porompat da yankai humdoy dasmik mga Sainik School Imphal da na nifu nipan dasmik mga Yaralpat da millimeter kuntra nipan lamsang da millimeter yankai matoi dasmik mga cycle da millimeter kuntra mga dasmik mga khopum da millimeter humfumari mau da millimeter kuntra tarit ADC more da millimeter nifu dasmik mga lilong da millimeter tara nipan Thobal AWS da millimeter tara hundoi dasmik mga amasung okrul gi molnom da millimeter kunitho yongna nong chuki hairi Thobal Kakching Imphal West amadi Chandil district ki oinasu ising ichaw ga mari leinana hangningba amadi complaint tawningba sengna sector control room da makhataba order ama thoktriba fawba paw fawraknaba Manipur lenga ki Water Resources Department ki Flood Control and Drainage Division number 2 ki Executive Engineer L Mahenjona khanghalakli Cheroladugi matungina mayang Imphal Bajar Thobal athokpam kairak Kakching amasung Chandil sector haina sector mari hangdokre mayang Imphal Bajar gi oina Assistant Engineer Subdivision number 1 gi number 8794768902 Junior Engineer gi number 8787569710 amasung 8732021530 da paw forak na bakal halakli Thobal athokpam gi oina Assistant Engineer Subdivision number 2 gi number 8132820764 Junior Engineer in charge 9366851487 amasung Junior Engineer 9066730546 ta paw fawnaba yagani kairak Kakching sector gi oina Assistant Engineer Subdivision number 2 gi number 9233591916 Junior Engineer gi number 7005653577 amasung 7085164616 aduga Chandil sector gi oina Assistant Engineer Subdivision number 4 gi 8132904224 Junior Engineer gi number 7629008792 amasung 8787437452 da paw fawroknaba khanghalakli
नाकल अमरोमदा विष्णुपुर डिस्ट्रिक्ट की ओइनसु मणिपुर की मफम अयाम्बदा इसिंग इचाउग मरी लेनना ओइरक्लिबा फिबम मसी येंगलगा इमरजेंसी की फिबम लाकपदा मियामना एसडीसी नंबोल विष्णुपुर अमदी मोइरांगदा पाव फौरकनबा खंगलकले डिस्ट्रिक्ट असिगे एडिशनल डेप्यूटी कमिश्नर टी ओपेंद्रोना ngasi थोकपा चेरोलमना नंबोल की एसडीसी की नंबर 7005607896 विष्णुपुर की एसडीसी की नंबर 7001490194 अमसुंग मोइरांग की एसडीसी की नंबर 9863338225 ता पाव फौरकनबसु खंगलकले मखा ताब पाउदा स्टेट असिदा इसिंग इचाउ थोकपगे फिबम मायोक नरिबासिगी येंगलगा ऑल मणिपुर वर्किंग जर्नलिस्ट यूनियन अमजू अमसुंग एडिटर्स गिल्ड मणिपुर ईजीएम ना लेंगा कमरी लेनबा पाउ फोंगदबगी खोंजंग संगसिलंबादु एमरजेंसी सर्विस की ओइनदी कोमथोकरे ngarang numidang amju amasung EGM के emergency joint meeting ama Manipur Press Club ta pangthoktuna oirakli ba phibam masigi matang da kupna khanaki ising ichaw gi phibam masiga mari leinana miyam gi interest ta tangai fadana emergency service ki oina paw phong ba haina amata oina yanakhibani हौजिक ओइरिबा इसिंग इचाव की फिबम मसी येंगलगा धनमंजुरी यूनिवर्सिटी इम्फाल की डीएम कॉलेज ऑफ कॉमर्स के एंट्रेंस एग्जाम यैथोकले हाइना खंगलकली डीएम कॉलेज ऑफ कॉमर्स के प्रिंसिपल प्रोफेसर राजेना ngasi थोकपा चेरोल अमदा कॉलेज असि बीबीए अमसुंग बीकॉम फर्स्ट सेमेस्टर की पांगथोकनी हाइना तौरंबा एंट्रेंस एग्जाम अदु इसिंग इचावना मरम ओइरगा मतम कक्तना यैथोकले अथुबा मतमदा अनौबा एग्जाम असि की मतम खंगहलकलगनी हाइरे मखा ताबा पाउदा इंडिया दा कोविड की केस हेनगलकपगा लोइनना ngarang फाउबदा इंडिया दा कोविड पॉजिटिव ओइबा केस मसिंग लिसिंग अनि चात्रेत तरा यौख्रे मसिगी मनुंग दा केरला ना केस मसिंग लिसिंग अमा चामनिफु तरेत लेदुना इंडिया दा ख्वाइदगी वांगबा कोविड पॉजिटिव ओइबा थेंगनरी मिनिस्ट्री ऑफ हेल्थ एंड फैमिली वेलफेयर के डाटा मतुंग इन्ना हौकिबा नुमित मरिनी असिदा इंडिया दा लैना असि चादा चाम हुंफुनिपान हेनगतुना था असिगी कुंतरुक्तगी कोविड पॉजिटिव ओइबगी मसिंग लिसिंग अमा तरा हेनगतकी लोइनना केरला की मथंग दा महाराष्ट्र दा कोविड की केस मसिंग चमरी कुनमरी दिल्ली दा केस मसिंग चनी मरिफु तरा मरी अदुगा गुजरात ना केस मसिंग चनी लेदुना मरी सुबा इंडिया की ख्वाइदगी कोविड ना नाबा स्टेट ओइरी लाइचर असिना हंदक ता नौना संदोरखरबा मतुंग ngasi फाउबदा मियोय तरेत लेखिद्रे हाइरी कुमसी चही की इबुधौ मोइरांग थांगजिंग हराउबा सक्सेल तंबा कुमहै का मरी लेनना मोइरांग असेंबली कॉन्स्टिट्यूएंसी के एमएलए थोंगाम शांतिना महाकी माइकैदगी इबुधौ थांगजिंग की सदोंग ओइरिबा कैरेल कैजाउ अनि की मितम की माइखुम हौनबी मतुंगिना हांगदोखरे इबुधौ थांगजिंग की संगलेन की मांगोइनना येत ओइ अनिमक्ता थमगदबा कैरेल कैजाउ अनि की मितम अदु थांगजिंग सेवा मंडल अमसुंग फमनाइबा फमनाइबी लोइसंग अमाइबा अमाइबी लोइसंग दा कैरेल कैजाउ अनि अदु खुसिनकी कैजाउ कैरेल अनि खुसिनबगी थौरम अदुदा मोइरांग एसी की मनुंगदगी मरु ओइबा लुचिंग बमियोय कयासु सरुक याखी हौजिक अरोइबदा मरु ओइबा पाउसिंग अमुका हना पिजरी लेप्तना चुरखिबा नोंगना मरम ओइरगा इम्फाल तुरेलगी इमाई मफम कयादा तोरबान पाथोक्तुना चेंथरकपदगी युम कया थुमजिनख्रे तोरबान काइबा मफमसु यावरे अमसुंग सेनापति डिस्ट्रिक्ट चावना इचाव थोकले सेनापति तुरेलगी इमाई पाथोकना चेलकपदगी अमांगा ता कया थोहनख्रे इचावना सोखलबसिंगीदमक रिलीफ कैंप हांगदोकपा हौख्रे मतंग असदा बुलेटिन असि लोइसिनजरे मणिपुर मियाम की पुनसिदा ख्वाइदगी हेन मरु ओइबा स्टेट असिगी लेबाक असिगी अमदी मालेम की ओइबा ई पाउसिंगीदमक SKTV न्यूज़ मिडिंग तादुना लेबियु पुमनमकपु अमुका हना खोरुमजरी।